Channel asibu tabiriba miyambu ahanbada taramna oksari channel asibu nungsibiduna miyamna subscribe tausinbiramu hojik miyamda maruoiba pausing khanganjari. Independent Day gi numidangda Sawombung Thong gi non local simi 19 pulap hatnaba hotnaramle. Laibak asigi mafam punamakta pangthoknakibagum Manipurdasu ngarang pangthokkiba ningtam numiki thoram mangoinana Outlaw Underground Organization singna mangjongnana numit asibu boycott tauba yauna general strike bangi athingba thamkrabasu akanba section thorang lokhatuna ahanba Manipur Rifle gi parents ground da yauna hapta kangjaibungda numit asigi thoramsing mapung phana pangthokrabasu numidang pung 11 rom tarakpadadi Imphal East ki orkhul lambi gi Sawombungda nauna sagalakliba thonggi simising ya oiriba nan local 19 pulap hatnaba hotnaramle hairi. Thaudoksigi matangda phangba pauna haibada anauba thong sananaba punna simi 92 sizinabani. Simising asigi manungda kharana local men orga kharana mapandagi lakpa nan local singni hairi. Local men sing thabak suba loraga ayambana yumda hanakibagi nan local sing khaktamak nauna sagatliba thong asigi thongkhong manakta saba kolada laibani hairi. Adubu nan local 19 na numidangi sak ising saraba matungda tumthakibaga panthadana sakhangdabasingna makoi 19 tumliba kholada hand grenade ama langsilambani hairi. Adum oinamak bom adu pokhaihogdabadagi asok apan amata yaukide loinana pokhaidraba bom adu nongyai matung pung amarom tarakpada nan local sing aduna thengnarakibani hairi. State ki thakta ningtam numiki thoram pangthokre Myanmar gi ngamkhoi amasu NS 38 ta anauba police post 3 hangtokpada ayaba pirakle biren. Laibak asigi saruk ama oiriba Manipur Myanmar gi marakta lairiba ngamkhoi paringgi sarukta Jesami dagina Behiang Phau ki marakta anauba police post 3 hangtokpagi proposal ayaba pirakle haina chief minister ngarang Imphal gi ahanba Manipur Rifle Parades ground da mahusagumna pangthokkiba laibak asigi ningtamba numiki thoramda athoiba mithunglen oiduna fongdokre. Manipur da miyoi 18 positive oiki. Ngasi nungthilgi health department ki report matung ina haukiba pung 13 gi manungda anauba case 35 thengnaki haibaga loinana ngarang nungthilgi report ta anauba case 13 thengnakibaga punsillaga punna numit nini gi manungda anauba positive case 18 thengnare hairi. Aduga ngasigi oina miyoi 15 discharge taukibaga loinana ngarang su miyoi 30 discharge tauki. Aduga ngasi paukte active case 198 laibaga loinana recovery rate na sada 98.36 ni hairi. Pung 94 gi manungda senabasing phananaba taksilli. Tha asigi 12 da mayumdagi Saktiman truck semnabagidamak thokraga tha asigi 13 da Yaripok Bamo Lekaida Sibaksang oina phangkiba Kangjong district dagi Kangkhungam village dagi Mayomi Ningsen sahi 92 apokpagi ming Ramthar Ningsel ki misiga mari leinana GAC ama semkre. GAC asina CM da misi asida senabasing pung 94 phawbuki manungda phananaba ngarang Chief Minister da memorandum ama pisenkre. Matang swaisida ngasigi oina maruoiba pausing khanganjaba loisinjare.